Hi Mayam ay hojik Goa yobagi flight tonge hojik do ay kokse yamna di ngaure do Mayam ay makha tana video ase capture ki Mayam yengbiu ko do aiki channel ase subscribe tauwa kaubiganu ko next ki video nungaiba mayam amatsu thajarakani thagalakani Mayam akhoi hojing Goa yaure landing tauri hojik ato Mayam aiki video se makata na yengbiu ko ai next su hapake Marare एक मिनट का गाड़ी बाहर निकल हैं ना ना आम्ही एक गाडी आहे बरोबर आम्ही किती गाडी नाही सकता है मतलब परमानेंट नहीं है पता है हां आज के लिए है ना हां आज से कल कितने टाइम तक बोला नहीं हम लोग इधर जा रहे हैं बोला नहीं हम लोग चलो नहीं बोला सर देखो सिस ए nanti nopal nih sama lo bola boleh naik gua biasa gitu naik nopal ya terus tuh tiket करके dia nopal अरे ये लोग Mayam akhoi hojik chak chana daure to akhoi chabase loirani mayam hauna chathoni duka do loiraga akhoi ruma mafang ya ba ko aduga chatkani ba mayam duka makha ta na yengni ne siko akhoi hojik lambi da lai akhoi na lega da room do sigi lambi da lai sigi hotel se Radisson Blu ni ko Hi Mayam ay hojik Goa yaure do akhoi ngarang thunabani do ai di video yang namdo warabani na ngarang ai video su namre thungabaga ai hayin no alaga namaga na hojik ai tum hogat pa kuitri maya sem brush to patna loira ai fresh ora de ki khoi ren ki chatoi ne ba ko asi lai city hotel ni ko lai city hotel ni ado haji ngahak leraga ren ki chalani ren chatlaga ren to fangani hadi ren pudi lai re hai ko ren to yengba imana ba sing jakhiya ba do ren ki horen mohla ga koi chatlaga koi ren to yore hai kan du ka akoi du ka lai ra ne ba hadi koi nupi ta ni ko nupi ahum ska lain imanabi ama papan thoki ni ne room gi papan da chakhi ba do ai le khoi nupi ahum lai doi ba kulap do ai papan se yang halak ke
ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯅꯣꯚꯣꯇꯦꯜ ꯍꯣꯇꯦꯜꯗꯣ ꯔꯤꯖꯣꯔꯠ ꯀꯣ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗꯅꯦꯕ ꯂꯩꯔꯤꯁꯦ ꯒꯣꯋꯥꯁꯦ ꯑꯁꯦ ꯒꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯏꯉꯣ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯒ ꯔꯤꯌꯦꯂꯤꯇꯤꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯃꯨꯡ ꯆꯪꯉꯁꯤ ꯁꯤꯅ ꯃꯄꯥꯟꯅꯦꯕ ꯁꯦ ꯑꯩꯈꯣꯏ ꯔꯨꯝ ꯅꯝꯕꯔ 102ꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯩ ꯃꯇꯦꯛ ꯈꯛ ꯊꯣꯛꯀꯦ ꯈꯪꯕ꯭ꯔꯥ ꯃꯤ ꯀꯅꯥꯝ ꯂꯩꯇꯦꯀꯣ ꯑꯩ ꯃꯇꯦꯛ ꯊꯣꯛꯀꯦ ꯑꯗꯨꯒꯅꯦ ꯔꯨꯝ 101ꯗꯅꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯅꯤꯈꯛ ꯂꯥꯛꯏꯅ ꯑꯗꯣ ꯃꯣꯏ ꯁꯤ ꯔꯨꯝꯁꯤꯒ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯆꯪꯅꯗꯦꯀꯣ ꯆꯪꯅꯗꯦ ꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯔꯨꯝ 102 ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯪꯉꯦ ꯄꯣꯠ ꯃꯌꯥꯝ ꯆꯈꯥꯏ ꯂꯩꯔꯦ ꯁꯤꯅ ꯑꯩ ꯏꯃꯥꯟꯅꯕꯤ ꯀꯤꯃꯤ ꯀꯤꯃꯤꯁꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯈꯤꯕꯅꯤ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯗꯤꯜꯂꯤ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤꯗꯨꯒ ꯌꯥꯎꯈꯤꯕꯅꯤ ꯀꯤꯃꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯥꯔꯨꯇꯤꯗꯣ ꯍꯥꯏꯗꯤ ꯃꯥꯙꯨꯔꯤꯃꯥꯗꯣ ꯃꯥꯔꯨꯇꯤꯅꯤꯅ ꯑꯗꯨꯗꯣ ꯃꯥꯗꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯩ ꯍꯧꯖꯤꯛ ꯐꯃꯨꯡꯗ ꯀꯥꯈꯠꯂꯦ ꯑꯩ ꯋꯥꯔꯤ ꯑꯃꯁꯨ ꯂꯤꯕꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝꯁꯦ ꯑꯁꯤ ꯔꯨꯝꯁꯦ ꯈꯪꯕ꯭ꯔꯥ ꯂꯩꯕꯕꯨꯗꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯑꯩ ꯌꯥꯝꯅ ꯂꯩꯅꯤꯡꯗꯦꯕ ꯑꯩ ꯌꯥꯝꯅꯅꯦ ꯔꯦꯟꯠꯇ ꯆꯠꯂꯒ ꯂꯩꯅꯤꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯍꯩꯅꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯃꯌꯥꯝ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯁꯤꯒ ꯂꯩꯕꯁꯦ ꯑꯩ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯔꯦꯟꯠꯇ ꯁꯤꯒ ꯂꯩꯕꯁꯦ ꯄꯩꯁꯥ ꯀꯌꯥꯝ ꯇꯤꯡꯉꯦ ꯈꯪꯕ꯭ꯔꯥ ꯃꯤ ꯑꯃꯒꯤ 500ꯅꯦꯕꯀꯣ ꯑꯗꯣ ꯃꯤ ꯑꯃꯒꯤ 500ꯗꯣ ꯑꯩꯈꯣꯏꯅ ꯄꯨꯡꯗꯣ ꯈꯔ ꯊꯦꯡꯅ ꯂꯩꯊꯔꯕꯅꯤꯅꯅꯦ ꯑꯃꯨꯛꯀ 500 ꯑꯃ ꯄꯤꯗꯣꯏꯅꯦꯕ ꯃꯤ ꯑꯃꯒꯤ 1000 ꯇꯥꯔꯦꯅ ꯑꯗꯣ ꯄꯩꯁꯥꯁꯨ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯂꯩꯔꯦ ꯃꯐꯝꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯃꯩꯇꯩ ꯄꯥꯡꯍꯟꯅꯦꯕꯀꯣ ꯑꯗꯣ ꯃꯩꯇꯩ ꯄꯥꯡꯍꯟꯗꯣ ꯑꯩꯒꯤꯅꯦ ꯀꯩꯅꯣ ꯑꯩꯅ ꯕꯔꯒꯔ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯃꯅꯤꯡꯗ ꯃꯅꯥꯛꯇ ꯂꯥꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨ ꯅꯨꯄꯥꯗꯨꯅꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯆꯠꯈꯤꯑꯕꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯟꯠꯀꯤꯗꯣ ꯆꯦꯡꯕꯀꯣ ꯐꯪꯉꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯣꯏ ꯑꯩꯈꯣꯏꯒ ꯂꯩꯕꯨꯗꯤ ꯂꯩꯃꯤꯟꯅꯔꯒ ꯔꯨꯝꯗꯤ ꯇꯣꯡꯉꯥꯜꯂꯦꯕ ꯑꯗꯣ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯁꯤꯒ ꯂꯩꯅꯤꯡꯗꯦ ꯄꯩꯁꯥ ꯀꯌꯥꯝ ꯇꯤꯡꯉꯤ ꯑꯗꯒꯤ ꯆꯥꯕꯩꯁꯨ ꯁꯤꯒ ꯀꯌꯥꯝ ꯇꯥꯡꯉꯤ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯍꯣꯡꯁꯨ ꯍꯣꯡꯉꯤ ꯑꯗꯒꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯁꯤꯒꯗꯤ ꯒꯣꯋꯥ ꯍꯥꯏꯁꯦ ꯒꯥꯎꯅꯤ ꯀꯩꯝ ꯐꯗꯦ ꯒꯨꯋꯥꯍꯥꯇꯤꯅ ꯍꯦꯟꯅ ꯐꯖꯩ ꯑꯗꯣ ꯑꯩ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯇꯤꯡꯉꯦ ꯆꯥꯕꯒꯤꯁꯨ ꯃꯌꯥꯝ ꯇꯤꯡꯉꯦ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯔꯦ ꯂꯩꯕꯒꯤꯁꯨ ꯇꯤꯡꯉꯦ ꯂꯩꯇꯕ ꯌꯥꯗꯕꯅꯤꯅ ꯂꯩꯔꯦ ꯑꯩꯗꯨꯅꯅꯦ ꯌꯥꯝꯅ ꯔꯦꯟꯠꯁꯤꯒ ꯆꯪꯔꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗꯨ
ꯅꯨꯄꯤꯃꯛꯇꯩ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯔꯦꯟꯗꯁꯨ ꯂꯩꯔꯛꯇꯕꯩꯅꯅꯦ ꯍꯩꯅꯕꯗ ꯈꯪꯗꯦ ꯁꯨꯝ ꯍꯩꯅꯅꯕꯗꯤ ꯇꯧ ꯇꯥꯔꯦꯅ ꯑꯩꯅꯦ ꯍꯣꯔꯦꯟꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯅꯤꯗ ꯌꯥꯝ ꯅꯝꯃꯔꯣꯏ ꯑꯩ ꯈꯔꯅꯤ ꯂꯩꯔꯒ ꯅꯝꯃꯅꯤ ꯑꯩ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯍꯟꯒꯅꯤꯅꯀꯣ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯔꯦꯟꯇ ꯆꯠꯀꯅꯤꯅꯀꯣ ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏ ꯑꯩ ꯀꯣꯟ ꯅꯝꯃꯅꯤ ꯑꯗꯣ ꯁꯤꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯥꯁꯅꯤ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯊꯥꯒꯠꯂꯛꯀꯅꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯒꯅꯤꯀꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯀꯣ ꯑꯗꯩ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄꯗ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯅ ꯂꯥꯛꯅꯕꯒꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯔꯕꯅꯤꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯅꯝꯕ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯈꯔ ꯔꯦꯟꯇ ꯂꯩꯕꯒꯤ ꯃꯇꯨꯡꯗꯀꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯋꯥꯕꯁꯨ ꯐꯔꯛꯑꯅꯤ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯃꯐꯝ ꯆꯥꯅ ꯃꯐꯝ ꯑꯃꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄ ꯉꯝꯖꯒꯅꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯑꯁꯥ ꯈꯪꯅꯤꯡꯕ ꯀꯣꯆꯨꯍꯣ ꯍꯥꯏꯗꯤ ꯑꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯒꯅꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯉꯥꯡꯕ ꯉꯝꯗꯦ ꯆꯥꯛ ꯂꯥꯝꯃꯗꯤ ꯌꯧꯒꯦ ꯉꯔꯥꯡꯁꯦ ꯑꯩ ꯕꯥꯔꯗꯦꯅꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡꯁꯦ ꯑꯩ ꯕꯥꯔꯗꯦꯅꯤ ꯑꯗꯒꯤ ꯑꯗꯣ ꯑꯩ ꯉꯔꯥꯡ ꯕꯥꯔꯗꯦꯗꯣ ꯑꯩ ꯀꯦꯛꯁꯨ ꯈꯥꯏꯍꯧꯗ꯭ꯔꯦ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯑꯗꯨꯗꯒꯤ ꯋꯥꯁꯨ ꯋꯥꯔꯦ ꯀꯣꯔꯣꯅꯥ ꯆꯤꯡꯕ ꯆꯠꯂꯨꯕꯒꯤ ꯑꯗꯩ ꯀꯣꯔꯣꯅꯥ ꯆꯤꯡꯕ ꯆꯠꯂꯤꯗꯣ 2 days ꯂꯣꯏꯔꯒ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯂꯥꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯣ 2 days ꯉꯥꯏꯔꯅꯤ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄꯩꯗꯣ ꯑꯗꯩ ꯉꯔꯥꯡ ꯀꯣꯔꯣꯅꯥꯒꯤꯁꯨ ꯌꯦꯡꯕ ꯆꯠꯂꯨꯔꯦ ꯋꯥꯔꯦ ꯑꯗꯨꯗꯒꯤ ꯍꯜꯂꯛꯄꯗ ꯀꯔꯤꯝ ꯆꯥꯗ꯭ꯔꯦ ꯀꯣꯟꯅ ꯆꯥꯛ ꯆꯥꯔꯦ ꯆꯥꯛꯁꯨ ꯇꯥꯡꯕꯅ ꯍꯣꯏꯅꯦ ꯀꯩꯝ ꯅꯠꯇꯦꯅꯦ ꯑꯗꯨꯗꯒꯤ ꯀꯣꯟꯅ ꯁꯟꯗꯥ ꯅꯨꯡꯊꯤꯜ ꯇꯧꯔꯒ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏꯅ ꯀꯣꯏꯕ ꯕꯤꯆꯇ ꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦ ꯀꯩꯝꯇ ꯑꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯑꯗꯩ ꯀꯣꯟꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯑꯒ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯗꯅ ꯀꯩꯅꯣꯝ ꯆꯥꯎꯔꯁꯦꯅ ꯑꯗꯩ ꯑꯩ ꯆꯠꯂꯒ बटर रोटी चारे को बटर रोटी का जेरूम थोपा चारे हावी सुम हावी दो चारे दुनिदा आई दुनने दो कोई बटर रोटी दुसुने अनिखक को अनिखक चारे दो चार जिक्तुम होगला बेन मयाम चाक तो याम ला में चाक सु मयाम ला में जुम याम जंगी ꯌꯨꯝꯗ ꯑꯣꯏꯗꯤ ꯑꯩ ꯖꯣꯕ ꯇꯧꯅ ꯆꯥꯏ ꯃꯃꯥꯡꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯆꯥꯛ ꯂꯥꯝꯃꯦ ꯀꯤꯝ ꯅꯣꯏ ꯐꯠꯇꯅ ꯈꯟꯒꯅꯨꯀꯣ ꯁꯨꯃꯥꯏꯅ ꯅꯨꯄꯥꯒ ꯆꯠꯂꯤ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯅꯨꯄꯤ 3 ꯌꯥꯎꯏꯅꯀꯣ ꯑꯗꯒꯤ ꯅꯨꯄꯥ 2 ꯈꯛꯅꯦꯕ ꯌꯥꯎꯔꯤꯗꯣ ꯆꯠꯄꯗꯣ ꯑꯗꯣ ꯅꯨꯄꯥ 2ꯗꯨꯗꯤ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯔꯣꯝꯒꯤ ꯕꯥꯁꯀꯥꯟꯗꯤꯗꯣ ꯕꯥꯁꯀꯥꯟꯗꯤ ꯄꯥꯡꯍꯟꯅꯦꯕꯀꯣ ꯄꯥꯡꯍꯟ ꯃꯩꯇꯩ ꯄꯥꯡꯍꯟꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯁꯥꯃꯤꯁ ꯅꯨꯄꯥꯅꯦꯕꯀꯣ ꯃꯥꯁꯦ ꯇꯦꯀꯥꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥ 2ꯅꯤꯅꯀꯣ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯕꯣꯔꯣ ꯅꯨꯄꯤ ꯃꯥꯙꯨꯔꯤꯃꯥꯗꯣꯀꯣ ꯃꯥꯙꯨꯔꯤꯃꯥ ꯂꯩꯔꯦ ꯑꯃꯅ ꯀꯨꯀꯤ ꯅꯨꯄꯤ ꯀꯤꯃꯤ ꯂꯩꯔꯦ ꯑꯗꯨ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯄꯤ 3ꯅꯤ ꯆꯠꯂꯤꯗꯣ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯐꯠꯇꯅꯁꯨ ꯈꯟꯕꯤꯒꯅꯨꯀꯣ ꯑꯗꯣ
ꯑꯗꯣ ꯏꯁꯥ ꯈꯪꯅꯤꯡꯉꯁꯨ ꯑꯩ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯖꯕ ꯚꯤꯗꯤꯑꯣ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯑꯩ ꯈꯔꯅꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯔꯣꯏ ꯍꯥꯏꯗꯤ 2-3 days ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯔꯣꯏ ꯑꯗꯨꯒ ꯂꯩꯔꯒ ꯑꯩ ꯊꯥꯒꯠꯀꯅꯤ ꯑꯩ ꯃꯇꯂꯕ ꯍꯥꯏꯗꯤ खितंग कहो तौनेब बिजी होनी अखोई रिपोर्टिंग तौगदब लई तौद्री अदगी कोरोना की रिजल्ट ngaigini दोगी अनौब रूम दा लैदोइनी ना अखोई पोचै खरा मथौ ताब लैगनी अदगी खितंग बिजी होइनेबा को अदुना आई खरनि दि थागतबा ngamjaroi मयाम अदो अइना ngamba matamda मयामगी अइना ngamba matamda मयामगी दमकता आई वीडियो थागचरकनी तो आई खरनी 2-3 days की आई वीडियो थागलरोइगे को मयाम साबिगिनिको आई वीडियो थागलकनी या इसु याम थागदगी मयामदा इसी याम येंगहननिको तो ngasiगी oinati saisiga losinjare mayam bye bye ado aina ngangse nuaitraga sune comment ta haibiramuko aina ngangse nuaite haina अदो एनी हंगनिंगसुने एंगोंदा कमेंट हंगबिरमुको अदो आई मथंगदा आइना Q&A वीडियो सेमनिंगबा की वखल लेबको अदो आइना Q&A वीडियो ओइना सेमगे सेंगा सिदी काइना खलपदको दुगेदुगा आई मयामना हंग क्वेश्चन दुगिने आई रिप्लाई दो थक थक पिसलकेबा आई Q&A वीडियो सेम बेसु खालीनी दो आई चैनल से नौनसु हांगी मयामसु खंगीद्री अदुना आई काइसे अदु मयामने शेयर तौबिउबा शेयर तौबिउ आइगिने वीडियो से जेंगानी मयामसु खंगनी खंगदी आइगी चैनल से सब्सक्राइब तौबिरनी तौबिउबा आइगी अमा चाबगी आइगी अमा चाक मयाम चाबगी वीडियो दा views जामगरे थाजरुदे क्या हराउरी अदुने सब्सक्राइब तौरमु प्लीज सब्सक्राइब तौरमुबा मयाम वीडियो दो जेंगा 2k हेनग्रे सब्सक्राइब तौबिरमदे सब्सक्राइब 200 क्या लय मयाम आइगी वीडियो से जेंगुदो सब्सक्राइब तौरमुबा प्लीज सब्सक्राइब तौरमु थारबगेलो दो मयाम सब्सक्राइब तौरदि आई सब्सक्राइबर यामनी आइगी सब्सक्राइबर की दमकता आई वीडियो नमदब यादे अने लेरनी खितंग संगद वीडियो नमनिंगनेबा तो प्लीज आई सब्सक्राइबर यामलो आइगी अमा चाबगी वीडियो द 2k हेनग्रे आई सब्सक्राइबर न 200 के आनो त लेदि प्लीज सब्सक्राइब तौबिरमो प्लीज tada आई लोसलेको आई चगलाम लोरे वांगो वारे अदुना आई लोइसिंजरे बाय बाय कोरोना टेस्ट तौबा लोइरका हलक्तवा मखोइदि थाए मयाम अदो अइनने वीडियो से लोसलगे तौरगने अइना मतेंग नम्मे वीडियो खरा लैयबा अदुदी अइनने सम हापचलबनी सम येंगुको मयाम सिसे मोय लई ngata योलनेबको अजन योलिबा मिसिंगसे लोइना बेंगाली ओइलमे बांग्लादेश से मोय हाइबा तो फति फजबा लई मयाम यावी तो तांगे यामना तांग साथिना तांगे को लाकनु को सिगरोय लाकनु अरे मद पैसा तिंगनबा लाकनु को नो तो असिगने सिगी जुबी से मही से थकपा लोइरगने अखोइनने मागी मनुंगी दुसु कोलगा चाबा यानेबको अदुसु इवी मही थकपा लोइरगा कोलगा चाइने आई तो यामनबुदि थोकदा कोलगा चाबको मोइसिगे इवी से हावबा यौदेदा मही जे यागिना हेली मही तो हावबा तो मया अखोइना
ꯑꯩꯈꯣꯏ ꯍꯜꯂꯛꯄꯒꯤꯅꯦꯕꯀꯣ ꯑꯁꯤꯒꯤ ꯕꯁꯁꯦ ꯇꯣꯡꯕꯁꯦ ꯂꯨꯄꯥ 30 ꯂꯧꯏ ꯑꯩꯈꯣꯏꯗꯒꯤ ꯈꯪꯕ꯭ꯔꯥ ꯖꯣꯔꯍꯣꯠ ꯆꯠꯄꯗ ꯂꯨꯄꯥ 30 ꯂꯧꯅꯤ ꯃꯣꯏ ꯑꯗꯨꯅ